Phayeng Villagers Assam Rifles ki kemanakta kuki militants singna bunker saduna Meetei singda khut tharakli basida Assam Rifle na nakan namagi michang changduna tumina leishin libasi Phayeng gi miyamna penadre ngasi Phayeng da leiba community hall da pangthokiba paumi singa unaba amada Phayeng apunba nupi lup ki secretary Konthozam Ongbi Mombi na hai hojik oiriba lamdam asigi phiba masina chinga tainana leiba mapam singda leiba Meetei sing ahing tumpham trapam khangdana leirakli Masigi sumatakta miyoi kayagi punsi khangu thakta punsi mangkre masi pumnamak India government na pugadabani aikoi micham miyamna mayok nagadabanate masida tumina leisilabadi lamdamasi kannaba Universal Mother Organization na changselakpa khongthang khudingda Phayeng apunbana amata oina saruk yagani Irang asi athuba matamda loishinaba suda leiriba kuki militants sing asi makoigi oiba mapam chaba amada thamnaba athuba matamda honabiu amaromda National Highway thingzinba si athuba matamda hangdokhalu thokliba irang asi laksin bagi mahut kuki singbu atopa mapam amada thangtokpa sina makoina taliba demand separate administration asi pibo ina thoki haibo wafam su phongdokhe Hasna ngarang maya paibi sing akoigi phuba saiba tawgiba matam tawgiba sing adu Assam Rifles gi mathakta khudakta FIR pambiga dawbani loina na akoigi singya tamja singda leijariba Phayeng kadangban singda kamsu tairen popi sida ngahak leitana kuki militant singa aki akham thualiba adegi hojiki law singi matamina tingya tamya da law urga sajariba law singa tapta singi sida mokoina ngahak leitana kihaliba khangaliba nomai kapsaliba singa se akoi mari leinaba singa khudakta lakhokpiu haiba wafam se akoi media gi thongda thamjari